ISTV News Bank Tabri Punongpo Taranokse Hujan Murigo Pau Lobisi Urembam Power Station gi Control Room Mai Sakpadagi Lupa Lakagi Kusukulai Mang Takre Infal Yauna Sub Station Asina Konba Mapam Sing Mai Pangre Polio Laina Mutanaba Manipur gi Mafam Kyada Ngasi Angang Singda Polio Hidak Pitakre Amadi Draw Kwakitelna SSU Singzamai Maitiba Biduna Tarelak Suba Loktak Trophy Mapu Oikre Ngasi Murigo Pausing Sanomu Pizri Ngasi Nungtil Pung Marirom Taba Aduaida State Asigi Maigi Yamna Maru Eba Urembam Power Station gi Electricity Control Room Mai Horopadagi Lupa Lakayagi Kuzukulai Sing Mai Sakre Duty Taba Official Mamaina Sakpadagi Lakanakre Soklabat Mio Edudi Sobol Kawi Mahrems Hospital Lakanare Manipur Fire Service na Fire Tender Ohum Season Aduna Mai Kanabo Honabada Pung Ohumrom Sanki Tolok Tofam da Chief Engineer Sarit Jauna Official Kya Laktuna Yingsin Kre Makatana Mai Sahuk Daba Kuzukulai Season Aduna Mai Pinaba Kana Honore Power Station Asigi Yamna Marueba Control Room Asi Mai Sakibana Moiduna Infal Sir Yauna Mafam Kaya Mai Mamle Power Department Ki Fangba Pauda Amangata Tokiba Sing Asi Samjin Sajin Duna Mai Pinaba Kana Honore Aduma Pukaram Bakanda Mai Pibangamgadagi Hybridudi House Fawi Oina Hybangamdre Mai Sakibasina Maram Oiduna ISTV Network Su Mai Fangdabi Kudong Sadabakaya Mayoknare Generator Season Aduna Network Asi Thorum Sing Santokle Intensified Pulse Polio Immunization Program Makada Ngasi Manipur gi Mafam Kyada Angang Singda Polio Hidak Pitakre Directorate of Family Welfare Services Amasung State Health Society Manipur Sinduna Mapungweba Thoram BT Rotaleba Family Welfare Services ki Complex ta Pangthoke Toromaduda State Mission Director Dr. Okram Ibomsa Family Welfare ki Additional Director Dr. K Rajo Health ki Additional Director A Asobayawna Myokyana Sarugaki Wangang kibasana Fongdona Kibada Polio Program asi Lisingama Samapal Tara Manga Dagi Horkibani Lisingani Tara Nitogi report Matungina Manipurda Polio Naba Angang Amatagi report late Bharat Sarkana Manipurasi Sahi Asigi Mars Thada Polio Free Oire Haina Certificate Pirapayabagi Film that Lady Haiki Free Oire Haiduna Tumina Litopadi Yadre Nasi Pitakpa Ngamhugdaba Labasu Makatana Numit Nini Yumda Satuna Polio Hidak Angang Sing the Pitakani Habawa from Fondoki State Mission Director Ibum Sana Manipurda Polio Bud Lising Hum Chatruk Subna Mapan Hangdukli Masida Puna Angang Lak Ohum Hena Pitak Naba Pandam Tamli Polio Laina Digging Aktok Naba Angang Singbu Polio Hidak Pitak Piu Haike Ago Yum the Laga Pur Lebangang Sing Pitak Rabra Bangang Sing Se Chief to Lakini Aduda Aquina Makuta Mark Haibasi Yangalaga Aikoi masi mag sihavani akoi pithe habdo ko upi damani kana gomba pitakrasu mag hakta bayar made akoi hanna pitakani hanna pitakuna su karisu mang masuliti kana gomba akoi gi family karda masi pitha uraga diarrhea tawi naiga hajandana moina mungna sangjal laga akoi di pitakrabani to haraga kari gomba hajalam daraba adu etagadi akoi chaliba mi singsina health workers singsina Down Lerigadi Amukasu Protection Lamoaduga Amusutok Salamaduka Sukaiti. More the Pulse Polio Immunization Program Mapumpana Pangtokre, EDC More KSS Rovartna, PSC More the program si Hodoke. Mamangi December Tada Pangtoke program da Angang Lising Taret Hena Polio Pitake, Handaki Sahi Asina, Angang Samarom Helabayai Hairi. Tawal District Winasu DC Tiranjitna Maki Banglo Dagi Polio Hidak Pitak Pahudoke District Sigi Oina Bud Samri Hompunito Hangdoktuna Supervisor Marputara Nitoi Matok Dogduna Angang Lising Yankitare Rom Polio Hidak Pitang Napapandam Tamki DC Ranjitna Miam Puna Magna Torok Biduna Angang Singu Hidak Pitaktuna Lamdam Asidagi Polio Mutatnaba Mating Pangbiu Haike Jiribam dasu Family Welfare Department ki Makada Community Health Center Jiribam na Sub Division ki Manung Hanjin Mamapam Sing Yauna Angang Lising Taruklom Polio Hidak Pitake Sub Division Asigi Boroi Khals Basugat Basukal Yauna Polio Bud Homutara Mari Hangdoke Lakliba Republic Day gi Mangwinana Police na Section Thorang Lokatuna Ngasi Thangweban Sinam Lekai gi Akoibada Combing Operation Setakre DSP Bumsana Lusingduna Setakiba Combing Operation Aduna Singnaba Mioi Kuntra Makatana Verification gi Damakta Impal Police ta Poki
Nupida Sataba Mute Mina Yamasung Nupi Singbu Sakti Pina Bimatanga awareness program ama Pawi Tex May Lekai Ulma Association ground Pantokre Mipamasida Tongkong Lakshmi Bazar Panchayat ke Councillor Maulana Rahul Amin MMOF Advisory Member Rahimuddin Moinam United Manipuri Muslim Development Organization ke President Anwari Nurjahan General Secretary Nazima Begum Su Sargaki Delhi की NSD दा सतरीबा तारातरुक सुबह भारत रंगा महोत्सव इंटरनेशनल थिएटर फेस्टिवल दा सनालेबाक नासुम आर्टिस्ट की मरी सटकिबतांग तरा हुंदोइदा उत्खरे हरि फेस्टिवल असिदा मणिपुरी सुमांग लीला उत्पमतमदा अयंगबसिंग अंगक पपोंगनखरे लीला असिगी अयबना मैपाक्सना हौरोंबमनी अदुगा डायरेक्टर ना प्रफ्लो चंद्रनी इमा हाइबा लुफ असिगी मियोइ सेना ngasi palace compound ge MFDC gate gi konungi gate fawa lamtu sengdopu gi tabak sathakre lilaroi kaya amadi luf asigi thaupu kya susarga ki luna na leinan ba pandam da lamtu senggi tabak se pakat pani haina luf asigi secretary tombana haike Manipur Sarkar की इलेक्ट्रिसिटी डिपार्टमेंट ना कोऑपरेशन ओन बदा करिसो खैब लेते सही कया मास्टर रोल अमदि वर्क चार्ज ओने थबक तौरिबा सिनमी सिंगी अवाबा तादनबा मपी मपा ओइबा सिंग सिनबि हरि ngasi kaisampa larimbi community hall pangthopa Manipur electricity employee union ge neputare suba sahi ge general body mifamda employees in work from se phongtona khibani tarmadu da deputy speaker preso simre hill area committee ge vice chairman z ki khongbo niumai additional chief engineer NG Sarat amadi L Priyo Kumar Surgaki work charge amadi master role oina thabak torombadagi pothakraba pensioners singda union gi maike dige asamba khodol potpiduna ikai khonaki wangang khiba sina phongdona khibada department asida hojik work charge som hompo amadi master role kuntrani pal leiri department asi hena saukhanaba cooperation on bada sinmi singna ayat pakari su leite praja session khara digi cooperation olakpada sinmi singna thabak suningdaba amadi atai ayat pakaya pi haibasi aranbani sinmi singna pamjabadi sahi lisang sitna wana thabak tawjar laba तौजरकलगा रेगुलर तादबासी ख्वाइदगी लेबक थिबनी कोऑपरेशन ओलप मतमदा सिनमी सिंगी याइफनबा मणिपुर सरकार की मपी मपा ओइब सिंगना याइफनबा थबक लोखतपियो फोंदोनके सुगाइना नमथतना हातोके हाइब खनबा लैरमोय हाइना लौजी अदुमपु कोऑपरेशन ओनबा हाइबा पोसकसी मयाम पुनमकी फरकननबनी अखोगी इलेक्ट्रिसिटी डिपार्टमेंट asi फगलकननबनी ngasiyu national highway contractorate mayada leba takyalgi ITI get mayada I10 car amna khamdun leba maruti behan amada thengzilaga thokibadagi tera bazar da sowairang thoke tokre I10 car aduna passenger puba auto amadagi hengalaga thonaba honabada thododu thokibani auto gari gidi karisu mara leite haina gari du tongba passenger sina police ta paudungke masing matang da gari mapu sing lampel police na kokatke Japanese Hospital Manipur ge Excellence Certificate yanthopgi thoromama ngasi Jenems ke conference hall pangthokre thormaduda MP Dr. T Maina Japanese Hospital ge President Rajan Ayangba Jenems ke Nursing Superintendent Olandhoni Assistant Nursing Superintendent Radharan yauna myoikyana sargaki myoi kungama thoida Excellence Certificate sing yanthoki MP Dr. T Maina na Manipur ge health care da doctor amadi nurse watpi khulong sarba ga mayoknari Nyoibigi punsi kannaba kathopagalona thabak toriba doctor amadi nursing ikai khumnagadabani Japanese Hospital na health care lamda torokliba thabak sing thagat pafangdoke ana mane ma ta je pori lamda health care facilities ji matik jaru bigi soina pancha to na aduna usle bujeni skumba agi games kumba sila kana kanjoi ko supply si ai najar dindi ko supply di am jana matik le ai Doctor Masiwali, nurses masing yang plenty the wali ko na sinasi training program institutions na yana jobi na nambadu dinasi Prajagi khanba matik sabai mihut khandrabadi lamdam asi hiram amatada sakhat lamjal da khong thangjin bangamloi haina Senior Citizen for Society ge Vice President RV Mingthing na ngasi Manipur Press Club ta pangthokiba mikhal gi matang da kanane nabugi thom da haikre Thoksom Paksaw na sponsor toduna Senior Citizen for Society amadi People's Campaign for a Resurgence Manipur na sinduna pangthokiba thormaduda Professor Sadananda Manipur State Commission for Women's ki chairperson oirambi Dr. CS Jamini yauna maroiba myoy singna surgaki tarunga mari lenena Senior Citizens for Society ge newsletter
The Voice of the Citizens Volume 2 release toki. Dr. Jamini na haikibada free and fair election tona bahona bada nupi oibi kaya gisu sorba thodang lai haibasi aikhoi punna ningsing minagadabani haiki. RV mingting na paisa na khoi gi hak leiba yahliba makai Manipur saukhat pa propangam loi miyam na masagi hak niam sumna sijenana ba tangai fade haiki. Tawai ko ma wa kana do ka kadai chakani kari to ni kari te tawai. Adu shero podi koi. Manlarab layga oneness of the field. Jatiya mani hai ma wa kana shi ahan sing tapi. National Food Security Act lisingani tarahumdogi makhada Manipur ge karamba imung singda Act asina kanaba piba yagadawri bano haiba mari leinaba DC Singh Chief Secretary amadi Manipur Sarkar na miyang sangbiu haina Manipur Minority Development Forum Manipur na khangalakli. Workers Union Manipur na Jenims ka punduna ngasi Jenims ki akoibada lamtu singdokre. Workers Union ki maikai Jenims ki authority da dustbin sing khusinaki. Jenims ki staff sing na Worker Union na loriba thodang bu thagat wa phongdoke. Union ki wangang loi London na haikibada laina tina pokpa haibasi fatta haudi kaya namram oi. Hospital asigi masak phajan bagi loina na laina tina kaya dagi ngakthok nabagi panamda lamtu seng ki thabasi pangthokpani haike. Na bi yang balak piriba koi patient jingi senari ba imunungi mioi sing amadi Jenims thawuk to biriba koi ki staff sing na asai amon kai sing si mafam cha sana loichen ba aduga koi na thamjari ba dustbin sida mafam cha sana hapjalaga masi collection toroga koi na workers union na putok chari ba sida ji gyan taminaraga amutang koi lu nan ba adugumba hospital am ONC have say workers union mai kai de thamjari Sakang daba khulai paiba singna fajin kiba sinmieni thadu haiba dabida Kanglatombi bazar da wakan mapam setakre khongjang asina Kanglatombi gi akoibada leba dukan sing thonglo naki All Manipur Gurkha Students Union All Kanglatombi Maira Paibi Love All Club Kanglatombi na satakiba wakan mapam asida Pradhan Sivakumar na phongdo kibada handaki asi tharga sai khara asida Kanglatombi akoibada thabak surba sinmi phaba se marirak sure mafam asibu mihar pung onthok piganu hairi Sakang daba singna phagiba sing aduga tabak suminaba maibam priona phongdo khibada numit aduda makoi tarahumdoi leiringai da police amasung army gi fizol setpa myoi kharana JCB driver kanano haina hanglaga tomba kauthoke maduda santana karigi kauribano haina hanglobada makoi ni faduna pokhibani nomagi sara taliba singbu phaba phubiba na singba toriba singasi yangsinbinaba amadi ngakpi senbinaba kanama ta leitrabra hanglei Aku jenuh misalnya tan lain ni, melon yang dimui tiga tahun nangam dia. Anak mana lebar ngata tu tahu biu. Kalau hayang magi lagi betung dah mai masa deki main pilih ke wajib tu, tapi wajib. Si pesawat singai pami kalau mui nak hana information tu bilang tu ni, mui demand pada tu ni mui tahu. Atu tahu dari jam mui nak nampu dalaga, nampu sabu tu bilang kita mui tiap kuju. Amaromda Kanglatombi dagi sinmieni fakiba amabuthina puramba yaning da phongdoktuna towal athopam bazar da su miyamna wakan mipam setaki Misam Simu Simbu Faba Punba Yaning de Miam Santi Lane Hingzagi Haba Placket Casinaki. Kolai Pipe Singna Fagiba Santigi Luina Bina, Maki Mapuroibana, Nomugi Suraga, Sazaba Samna Hingzaba Imuni, Mapu Minungsi Yang Biduna Tadopir o Haike. Malaki boy Jack, Pusikoy books and Rubusadi, Malaga, and outside the lady. Take the Kadana Tatopirona, Sumatano Tatopirona. Cycle Kendri Manung Senba Sampaida Lambi Sembagi Tabak Suba Tawal Sang Temdagi Asem Tomba Say Nipu Tasi Tatrukta Sakang Devasina Faki Badagi Nasip Hawa Manimakong Kangdana Lady Haki Nomai Singdol da Magic Van gi driver CS Inauba Leitan Pokpi gari Sizin Rubadagi Sagol Mang Police na Fazin Kiba Thong Yaning the Fongdotuna Leitan Pokpi Bazar da Wakar Mipam Pangre Mara Paibi Mana Sakwa Tarangi Tabakta Makoigi Sel P de Haiduna Sinmi Sing Pabasi Tobiganu Natrabadi Miamgi Akanbi Ho Laktuna Marunda Lila Sanar Bimio Sing Apapa Oiroi Haike Kang of the Chumina Tabak Chuzaba Sinmi Yamabu Moina Parga Pubigre Hibaze Adoko Asuki Matik Nuite Tabak Shuba Hibaze Inakunamina Chorok Sangwadabana Temiam Sata Choroxida Semiba Sinmiamu Asumana Tauragamona Mi Parga Sientan Baze Akoi Asuki Matik Pianzade Maka Tarangi the Makta Lambi Tung Semakasida Ayat Akai Bibiganu Sinmi Tomba Tado Piro
Sakangdaba singna ngarang numidang tentha khuno maning lekai da leba IFCD department da LDC oiba moirang them Indrasana gi yumda bom langsinduna aki tujung fawl lamba thodo yaning da phongdok tuna ngasi tentha khuno kithel da lamda madung mi amna wakan mifam chatakre wakan mifam aduda saruk yakibi amana Indrasana gi kari maral leibage haibadu mari leinaba luf natraga mioi singna phongdok piru loinana makata na aki tujuningai oiba thabak thorom sing chathabiginu haike Mayang lang fizol yuan bagi license pai basingna mugafi yuan ba yaning da phongdok tuna ngasi ima kaitel ahum subada nupi kaitel sangbat sagat peluf amade requirement nupi sen fama medi saktam kan beluf na mifama ma pangthok tuna moga yuan ba thing bahina waref lokre wato asida sarkar na thubo matamda loisin biu haire mifama si loisilakpada requirement kaitel ga koibada rally masu satke mari apung bab na manga sangaba somda moga yuan kamu je pot yuan da leire adagi sigi mabangda anje polipol jari dana leire utokko kare adu da ngasi ba bo de simi ba ngamda da leire pete je palitina adu moina traga chaji tharak dana moina unda ba tappa mata ma na ma yabamna madu ka ta leibani yon ma yaroi madu tawba yaroi da tibi da pi ma mutta application thawra ko khana si haiba shumbelagi yam chawna khayen manu de iram thongda tuna phami ma masen je phuna chaina ba kaya ram to kare Ahumlak suba khundongba Borjendro Theatre Festival ge ngasi nini senba numita Barnian Repertory Theatre ge mock assembly utkre festival asigi sarwama oina Maharaja Chandrakirti Auditorium mapada pangthokiba nat ki oiba thoromda khubai se utki ngasi ge play asi lekhidraba Borjendro na iramba play asigi director na MC Thoibani Dinkuna sanaroi nupi masa mabu phukiba thodo adubu momnu irikhombi lufna nungaitaba phungdrokli mari leinaba singna watho asigi warusin ama puraktuna miyambu wakhal leitana lehenbinaba arfil tori Dinkuna weightlifting ge sanaroi phukibagi matangda moregi tongan tongan ba community single singba singna lale haijanaba thongkiba wafong gi matungina ngasi dinku gi mamana more miyamda lale haijakre tongan tongan ba organization singi mu sing yauna pangthokiba mifam aduna soktuna leiribi aranbala moregi lairba imung amadagi horkibini miyam gi matenga loina mahakpu infal gi saida weightlifting sanaroi oina leiribani arapa mafam dagi wana leiriba sanaroi singbu phubi seibiba tathi toina towiba thodo sing asina masa masu sing infal da tharuktuna tamba akiba faulkle dingkugi mamana miyamda lale haijarabasu wafam asida yanaba porokpugi wafam di leite hari Maitai National Front Kanglai Pake Advisor to Oriba Maram Khulens Namdi Village Authority Council ge Secretary Oramba Joshua Lumkai Maram ngarang numidang pung tararom tabada masagi khulda mifama ma yawringai da khangogdana lecture padagi laikanaba nangdana lekhidre hari maana lekhidaba mari lenana MNF mayai loisangi atuba mifama ma lofasigi losingbi singsubam wangambina tormapu oiduna awabu phongdokpagi mifama pangthokre maana hinglei matamda singtam animaki loromba thodang singning singbal loinana minute ani tumina leptuna awabu phongdokki Nungtil Singsubam Wangambina Lusingba Kangbu Amana Maram Khulelda Pangthokiba Jasuagi Lerul Chalgi Thorom da Susar Yaduna Leirum Pi Khurol Tamduna Aroiba Ikai Khumnaba Utki Hairi Nupida Sakti Pinaba Bharat Sarkar na tongan ba thabak thorom kaya paikhalingai ser asida singmairong mamang lekai da leiba Salam Iboton Koba sei hompurom surba mioi ama ma ke loina bi santi amadi masanupa anina masin menduna thina otpanai ba amadi mapimarol yaudana mayungi thongal wangmada thambagi thodok kaya yaurpadagi lamdam adongi miyamna mifam pangthoktuna waraknaba honabada mama masa mafam khangdana lotkra hari thododugi matangda santi gi mapuroiba Iboton na haikibada ma ki nupina mayumda ibado latlibani haiduna tatna lai khurum liba mandir aduda leiriba saktam adu yengluba matamda kangla siphai mayai lekai dagi lare lakfam nimai kowa myoyamagi asaba mutri oramki sai ahum rongi mamang dagi mahaki nupina mandir asida lai khurum duna lakhibani mahakpu amangba mini haiduna thorom singda yohande amadi tongan pijei laisang manungda latliba murti adu mahakna thugaina bohona bada tatna mahaki nupina fu jaibi thabak satake haike mai bagi muki latta hadisi aiga maibuga kari kanana heli hangada maibadi kainaba ngamoi aidi kainaba ngamgani hadina mama macha makhoi ahumna aingonda paukhum pi
मंत्री पुखीदा लेबा सेंट्रल एकेडमी की महिरोई क्यागे मिंग सेन सांग अमदी पैसा सिंग मामा मसाना पुरगा सखिबदगी एकेडमी असिगी थबक थोरम सिंगदा साउना पनबा ओइरे सखंगदबा मियोई क्याना महापो कीनबगी थौदो क्यासु तत्तना सथरले मसिदा मरी लेनब सिंगना मियंग संगबिउ हाइखि अखोई चलगे हाइबसु हाइरमदे करम मतौ करमना युम सादोक्तना मामा मचा ओमना मफम सिथादोक्तना चक्सिदनो अजना मसी लेकाई इमा इबेन मेरा पाइबी सिंगी ना मागी मामा मचा मखोय ओम सिना तौरिबा थौदो पाथो खुदिमुसे मसी अमुक्ता मियंग ताबियु लेकाई की मियोय मना फोंदोरपदा इबोटोन हाइरबा मियोय से सेंट्रल एकेडमी स्कूल के फाउंडर मेंबर ने माकी इमुंग असिदा ngaak leitana khana seinabagi thodok thokpadagi lekai na tangai fadana miyang sanglapani athuba matamda maki nupi santi thoroktuna waroksinama purakminase haike चुम्नगी इसोरा इधौरा हैरगा अहिंग मुती ओइबोरे नखोय म्यान संगसन येंग कांदुदा नुपा अहिंग मुती ओइरमे हौजिकती लेकाय वारेनरे शांति जु थोलकपा थोलग नंग तौरीबसे करिनो हाइबदो लेकाय द चुम्मी लाली माय वाफम जो कोई तानिंगी अदुगा यादरगदी कोई चिंगमेरों ममांग लेकाय अहलमन इमाइबेन मयाम से मानरगा मौइबु चुमथोक्त्रदी लेबे यारो यादन ngasi warip तालिबने NSNIM की लिविंग स्टॉल अनालना फिल्म स्टार मोमोकोबु फुखिबगी थौदो BA थर्ड ईयर के तरुक सुब सेमेस्टर के सिलेबस ता योहन बासी रिव्यू तोब सुंगनी हैना पॉलिटिकल एनालिस्ट एल सरचंद्रना ISTV न्यूज ता फोंदोरले माना मखा तारदुना लमदमसिदा तोंगान तोंगान बा थौदो क्या लेख्रे अदुबो मोमोको की केस असिबो अतमनना सिलेबस ता योहन बासिना मिय अनि की इमेज हैना सोनगनी इंडियन गवर्नमेंट ऑफ पॉलिटिक्स कौबा प्रोफेसर नौरेम रवि सिंगाना इबा पॉलिटिकल साइंस की लारिक अमदा हारिबा थौदो असिबो प्रेस्क्राइब तौबा से सरकार न मतम चाना यंगसलव चुंगनी फोंदोके मियामना लाइबा वाफम से मसी सबसाइड तौबा याननबा अदुगा सिलेबस असि सुमनसुम हापदोरिब्रा नत्रगना सेंदोक सेमजिन तौगद्रा हाइबामा यावी प्रोफेसर कनागुंबा जेंटलमैन अमना इबा लारिक ने हाय अदु मसी हजिकी लेरिबा वाफम से मसी याम कुमना खंधरे हरगा सिलेबस की वाफम से तौद्रगदी हजि हजिक लेरिबा मद केस टू देदा इन्वॉल्व तौखिबा नुपी मचा अदुगा अखोगी मद इन्वॉल्व तौखिबा NSN की मियोय मोइसी मसा मसा की अखोगी कनोदा इमेज दा याम सोकपा याबा फिल्म ममा सिलेबस दा यावरगदी थोकद्रा हाइबसे आई खंजे नेशनल हाईवे कुंट्रा तरेट इम्फाल जिरबाम लंबी की मक्रू थोंग मतम सांगना सेमजिन बिदना लेरंबादु ट्रांसपोर्टर एंड ड्राइवर काउंसिल ना ngarang सेमजिन बहुखरे थोंग असि की फिवम सेमजिन बा TDC ना BRO दा हाइदुना लाकपदा सेमजिन बिदबदगी खोंगतांग असि लोखलपनि हारि TDC ना थोंग सेमजिन बासिदा BRO की माइकेदगी युवात अमदि लेवर पुथोक्तुना मतेंग पांगली हारि लिसिंग समापाल हुमबुदरा मथोगी नवेम्बर 13 दा संगाकिबा थोंग असि की उपाकसिंग पुन्ना सिनबासि हंदकेसिना आहानबनि हारि थोंग सेमजिन की थबक असिदा PWD की ऑफिशियल सिंगसु यावरी इमा लैसेमलुफ ककमयाइना सिंदुना ngasi sarangpat mamang leikaida ahal oiraba lukha oirobi mioi yangkhaida ningthomgi khudol tamkhre tarmasida parliamentary secretary ke megasandra sarangpat high school के headmaster oramba Y mohori sarangpat gram panchayat के प्रधान L Anita member gulapisu sarugakhe सखिबतांग तराहुदोइदा वेलफेयर क्लब तेरा अमुदोन अखाम लेकाई की संगलदा तेरा खुराइजम लेरक्तगी मियोय अमबो हुरान बसंगली हाइबगी वहौदा थोकिबा थौदोदुगी मतंगदा वाफ तामिननबा क्लब सिंगा पुनबा बॉडी कोऑर्डिनेटिंग कमिटीना वेलफेयर क्लब की मियोय सिंग लाकनबा हाइबदा लाखिद्रे हारि वेलफेयर क्लब की तबक थोरम सिंगदा मतेंग पांगदबग लोनेना कोऑर्डिनेटिंग कमिटी दगी तामथोकनबा वरे फ्लोरी हाइना कमिटीना थादरोपा चरोलमना हारि हौजि मखाताना थबक पावलो बिसे हौजिक थबकी पाउ पिजरी ngasi थबकी पाउदा रेलवे रिक्रूटमेंट सेल नॉर्दर्न रेलवे न्यू दिल्ली की तोंगान तोंगान बा फम लिसिंग मंगा का चाट्रुक हुंबुद्रा मापल लोगदौरी मसागी चही तराग तरेतकी कुनगा मंगा फावगी मनुंगदा लेबा मियोय सिंगना दरखास्त थारक यागनी माहिगी थाक यामद्रबदा क्लास 10 पास तौगदबनी एप्लीकेशन पिशन बगी अरोइबा मतम अवांग नुपुक लमदमगी ओइना फेब्रुवारी की तांग कुनगा मंगा फावनी मथंगदा इंडियन एयर फोर्स की एयरमैन खरा लोगदौरी मसागी चही तराग तरेतगी कुनगमरी फावगी मनुंगदा लेबा यामद्रबदा 10+2 पास तौरबा मियोय सिंगना जनवरी की तांग कुनगा तरेत फावगी मनुंगदा दरखास्त थारक यागनी परीक्षा सेंटर ना न्यू दिल्ली दा ओइगनी
Central Industry Security Force की Constable खरा लौगदौरी चही तराग निपाल दगी कुनगमंगा फाबुगी मनुंगदा लेबा यामद्रबदा क्लास 10 पास तौबा मियोइसिंगना लागलिबा फेब्रुआरी की तांग 15 फाबुगी मनुंगदा दरखास्त थारकपा यागनी हाइरी मथंगदा इंडियन कोस्ट गार्ड के नेवी खरा लौगदौरी 10+2 पास तौरबा चही तराग निपाल दगी कुनगनिथोय फाबुगी मनुंगदा लेना लागलिबा तांग कुनगमापन फाबुगी मनुंगदा ऑनलाइन दा रजिस्टर तौबा यागनी हाइरी मणिपुर हाई कोर्ट के स्टेनोग्राफर ग्रेड 1 अमदी 2 की फम खर लौगदौरी चही तराग निपाल दगी कुंथ्राग निपाल फाबुगी मनुंगदा लेबा ग्रेजुएट पास तौबा स्टेनो हैबा मियोसिंगना लागलिबा तांग कुंथ्रा फाबुगी मनुंगदा दरखास्त थारकपा यागनी हाइरी मथक्ता पनख्रिबा थबकी पाउसिंग असिगी हेना अकुपा मरोल बाबुपरादा लेबा जॉब सेंटर दगी खंबा यागनी थबकी पाउ नसिगिदी मतांग असिदा लोजरे मखादाबा पाउ मुक लौबिरसि ngasi gi sanabagi pauda ahan boina football tarelak suba loktak trophy gi mapu traw kwa kaithal na oikre National Hydropower Corporation loktak power station na sponsor torga all morang football association na sinduna mamang sei December tang manga dagi team Nepal na saru yaduna morang multipurpose higher secondary ground da satharkiba tarelak suba loktak trophy ngasi losin bagi thoramda Minister Govindas Konthokjam loktak power station gi chief engineer VK Karan amadi atai mu kya na saru ki ngasi aruba match ki sanakibada traw kwa kaithal na SSU Singzamaibu penalty da goal manga mari da maitiba pikre team animak na apiba matam da goal amamam chanaduna draw satpadagi kick from penalty mark na decide tawda traw na maitiba fiduna trophy sigi mapu okibani makomathang tarba team singda ngasi gi thoram mapuna trophy medi sal gi mana yanthoke Manipur Horse Riding and Polo Association Sinduna Imphal gi Polo Ground Sathariba Mapalak Suba N Hazari and Dr. N Tombi State Polo Tournament ke ngasi sanakiba match singda Texam Polo Club Tharmaban Youth Club X Fitness Wangkai Mai Pakre ngasi sanakiba ahan ground da Texam Polo Club na Imphal Riding Club po Pansel Taruk Mangada Maitiba Piki anisuba ground ki sanakiba da Tharmaban Youth Club na Nongsuf Pana Sagol Kangzai Love Bibu Pansel Taruk Mangada Toiki suba ground da sanakiba da X Fitness Wangkai na Nambul Mapal Polo Club Bibu Pansel Mapalamada Maitiba Piki hayang ahan ground da Tharmaban B amadi ESC A ga sanagani anisuba ground da Singai Hunba A amadi Mairaba B ga sanagani suba ground da Nagampal B amadi Nongsup Pana A ga sanagani Manipur Veteran Cricket Association Sinduna Langthawal Cricket Ground Sathariba Taramathoi Suba Manipur Veteran Cricket Tournament ke ngasi sanakiba match da Sam Kayampalina Imphal West Veterans Cricket Association bu wicket mangada maitiba pikre Imphal West Veteran Cricket Association na hana batting tawda over kontra da wicket tara turga run sama taramathoi loke masigi pakumda Sam Kayampalina over taramapalga ball ohum da wicket manga khak turga abiba target adu yobungam ke Sam Kayampaligi Mohena ball nefutarukta run Yankai Mari Loduna man of the match takre hayang DSU Kwagatel amadi Napsa Khaim Falga Sanargani Young cricketers Bramon Kampuna Sinduna Sathariba BK Trophy Manga Super State Level Oval Tennis Ball Cricket Tournament ke ngasi sanakeba match da Young cricketers B Bramon Kampuna EYWO Bramon Kampubo wicket anida maitiba pikre City Taekwondo Academy na Sinduna mamang sahi December tang kungini thoidagi lamboi khonang khongda leba City Montessori Higher Secondary School da thama chatharkiba residential coaching camp ngasi lotion gi thoromda hana minister oramba L Jantakumar City Montessori School ki principal S Rajendra Kumar social activist Santos Namarapam amadi senior Taekwondo Sanore Keranji Susargaki hana minister oramba L Jantakumar na phongdokibada sanabana thakchi khasi fagalhan badanatana lamsa Sajat Fagat Hali Haibo Singh Fongdoki MSU headquarter gi miyang makada thama sumna sathagataba football amasung volleyball coaching program ama Ukhul district ke Kasom sub division gi manung senba Mawai khulda hokre coaching asina khulgi akoibada leiriba naha singbu masamo fana thambag loinana mathang sahida aje katamnaw longna sahi ani ni leirga pangthokpa sport meet ta afaba performance pi na pangthokpani hairi
Kasathol Hianglam Wagwaina Sinduna Boxing Sanaroi Safam Sila Wasugi Sanaroi W Binarani Saibigi Sanaroi M Sanulema Amadi Tondonba Wahangbam Opugi Toroma Kasathol Ground of Fangtokre Toromasida Hianglam Kendrugi MLA M Kunjo Kasatholgi Local Guardians E Navachandra Singba Mukiana Sarwaki Kaisam Birla Memorial Cricket Tournament ki mapu PCA pashoina oikre mamang sei December 19 dagi team tarana saruk yaduna sathar kiba ahan state level under 15 Kaisam Birla Memorial Cricket Tournament nasiloshin kre aroba numit ki sanakibada PCA pashoina model club singam khabu ran marphumari da maithiba piki PCA gi sidaljitna man of the match takre man of the series na model club ki Bidyasona takre Blooming Athletics and Sports Union Kangabona Sinduna Basu Ground Sathariba Taratare Suba State Levels Often Devla Memorial Trophy Tennis Ball Cricket Tournament AMCA Moizingamadi Imazing 11 Sagolban Mai Pakre Sana Konabada Education Su Yam number Oi Aniasi Manana Seminabatai Haina Hanagi Minister Oramba L. Jantakumana Fondokre Wafamasi Hawa Marak Waisel Maril the Fangtokiba Marik Suba National Kung Fu Championship the gold medal Fanglabi KA's Elena Opiton the Fondokibani Tormatuda Yafukolgi President Mema Ward number 13 Gi Councillor Ragumani Lusing Bamukiana Sarwaki L. Jantakumana Makatana Fondokibada Elena medal Fangapasi Nuaibapoi Sana Konabada Education Sansu yam number way Masi Sanori Singna Kauri Devani Haike LSIC Lamlai Nasinduna Lamlai Playground Satriba Anisuba Lamlai Kendra Biles Wise 9A Side Football Tournament PYLA Sector Madi Faisal Mai Pakre UVYO Samurona Sinduna Samuro Kangjibungda Maniwood Amadi UVYO Veteran Teamga Exhibition Match Sama Fangtokre Torom Aduda MPCC Vice President SS Asoba Samuro Nagar Panchayat ki Chairperson Ais Hemawati Sarwaki Bihar Pangtokadaba Taratarelak Suba Junior National Sepak Takraw Championship ta Saruk Yanaba Kangalaba Manipur team gi Sanori Singda course na Otpa Madi Ahenba Sakti Seasonary Hariba Wafamadu Yumfam Yaudu Aranba Wafam Haina Course Asida Yauriba Sanori Karana Fungdorli Atay toba pau kharamu pijari Singjamai Police Station gi manung senba kawa namarapam lekai da leiba namarapam Thanil Sana gi yum ngasi numidang pung 3 lom tarakpada mai sakre madau karam na mai adu horokhibano khangmangamdri Manipur Fire Service ki team na matam sana laktuna mai kanmi thabak sathaki haujik fawda lupa lakya gi malchang mang takrabage haiba khangmangamdri ngasi nongmagi oikiba ai ngasagi pau pijari ICAR Lamphel Party gi fangba pau gi matungina ngasi gi khwaidi gi saba degree Celsius kumari dasmik manga khwaidi gi ingba degree Celsius 3.1 nungshita yawba ising manal gi sang ayukta sada marfumari nungthilthana sada yangki taruk ngasi nong sukhide Loisalakpada ngasi muruba pausing amuka na pijari Yurembam Power Station gi control room mai sakpadagi lupa lakh kaya gi khusukulai mang takre Infal yauna substation kaya na konba mafam sing mai fangre Polio laina mutanaba Manipur gi mafam kaya da ngasi angang singda polio hidak pitakre amadi Draw kwa gi thelna SSU Singjamai maitiba piduna taret suba loktak trophy gi mapu oikre ISTV News Bank tabri basing mo amukana kurumdari